Teknopol District ke Leithau amasong Moltham Khul anigi marakta tha asigi marida Meehat thina hatokpikhraba Athouba taraga humdagi Mangani Leihul gi thauram hayeng Andro gi Torongthel da pangthoklakani numit asida meeyam na shintha leptuna thauram asida sharuk yabinaba Athouba taraga humdai Ningsing Thouram Committee gi Meitei appeal tourakli hiram asiga mari leinana committee asigi convener Laishram ningthona thadorakpa cherol amana hai Mangani Leihul gi thauram asi hayeng ayuki pung 9 dagi pangthokpa hogani thauram asida Manipuri meeyam amasung Athouba taraga humdoi lairol chanbada yaukhiba amasung lambi gi nak yeta leptuna maira katpikhiba pumnamakna saruk yabiyu thauram asi Athouba taraga humdoi yatafam oiriba Andro gi Torongthel da pangthokani tha asigi taraga tarukta pangthokkadouriba Athouba taraga humdoi gi lana thauram da so meeyam na saruk yabiyu haide Nakalamaromda Athouba taraga humdoi gi mathau mungam pangthokpada mateng pangbiningba singna GP number 8416039384 da mateng pangbirakpa yagani haina so committee gi cherol asina makha tare